Thobal District United Women Development Organization की President की थवाई पुबिरंबा EMA Sapam Bimola na khanghoudana masagi anaba amana maram oiraga leikhidaba da All Manipur Student Union na thamoi sokna awaba phongdokrakli leikhidaba EMA asi haukiba numit humni mamangda masagi pongna phongkhongjom safamda heart attack tawrakpadagi Rims Road da leiba Sky Hospital da laikanaduna lakibani masagi chahi 63 sukraba EMA na hinglingai da khunai asigi yaifanamba maru oina Thobal Maikairongi miyamgi tonga-tonganba thawai kaya pubiduna lawbiramba thodang kaungomdana lehauragani ingtapa saugandaba akhang kanbi makha taba singbu nushina loine bikibi apunbagi wakhalonda chena thazaba thambiram kibi leipak asigi isu kyada mangjin thana sarugya biram kibi imana leikhidaba mensinba ngamlaroidaba awatpa ama oina adum lehauragani tamzaningai oiriba magun kaya sen kibi imagi thawai mirel na sembiba mapugi lekolda ingna chikna leiba oirasanu amadi leikidrabagi imung manungda nanghauriba awabadasu mahiroi lup asigi thomi singna thamoi sokna imungi awabdasu sarugya jari hairi